Tupuldaги Imphal Fawbagi Manungda Laiba Railway ki Tunnel number 7 Kumja Lisingani Kunhumdoida Manipurda Rail Yaholagani Haibagi Thazaba Piramlay. HIV/AIDS ka loina duna hingliba lairaba sengi yenglaga nutritious support taunaba tonganba scheme puthoknaba honaragani haina Minister L. Jantakumar na haikre. Manpack amasung loop marifunipan gi mifamna warep mari lokre Chief Minister ga unaduna warep sing khangankre. Amadi Anauba Nagaland Amagidamak Sem Sabiro Haina Aren Rabina Nagamyam gi pukning pathakre. Krumzari Times of Manipur News meng dabiri bapumnang po Elizabeth na taram nauchari hauzimiam da pau sandok na pizari. Northeast Frontier Railway na sarakhiba Tupuldagi Imphal Fawbagi manungda leiba Railway ki Tunnel number 7 ngasi Northeast Frontier Railway ki General Manager N.K. Prasad na sanggakre. Kumja lisingani kunhumdoida Manipurda train yawhalagani haibagi thazaba piramlei ngasi sanggakhiba Tunnel number 7 asi None District ki manung chanba Marangjing Village amasung Pungbong Village faunaba tunnel amani. Tunnel Sangabagi Tauramga Mari Lainana, Northeast Frontier Railway ki General Manager N.K. Prasad na Kumja Lisingani Kunhumdoi ki manungda Manipurda train yaurakpa ngamlagani. Semgaliba railway line asi pumna yengba matamda chada humputra loire. Amaromda tunnel hutpagi thabak khumang sausina changsinba ngamlabasu thong sabagi thabak thauram paikhatpa matamdadi adumak awaba oiri haki. In fact, in this region, that is from Jiribam to Tupul and Imphal, almost I would say 80% of the tunnel work we have completed. Okay, sir. We are only stuck up is the tall bridges. Once we do that, and the last tunnel, which is about 10 kilometers, we are through up to Imphal. So very soon we reach there. So very soon, once that bridges are ready, we are through. Because linking, track linking, other things are very fast. We move very fast. Malemgi atay mafam singda pangthoknabagum Manipurdasu World AIDS Day gi thoram ngasi tongan ba NGOs kaya na sinduna paksana pangthoknakrai numit pala na sigi mapung oiba thoram oina Manipur AIDS Control Society Max na sinduna first MR ground da pangthokhi. Communities make the difference saiba themda pangthokiba thoram aduda Health and Family Welfare Minister L. Jantakumar amade Education Minister T.S. Radeshyamna athoiba mithunglen oina sarukya duna pangthokhi. Thoram aduda athoiba mithunglen ki oiba warol piraduna Minister L. Jantakumar na HIV laina asi muthanaba honabada community asina puna honaminaba tangai fade. AIDS ki maramda NGO sing amadi HIV na naraba miyoi sing khaktana khangbagum uriba si tokthokuna miyam hupna khangminarabadi laina asi maru fangna muthatnaba honabada yamna laiba oina thokani. Laina asina nare khangnaba miyoi singna tumina lotlaga leibagi mahut fongna tholaktuna laina asi maru fangna muthatnaba honasi. Laina asi nare khanglaba miyoi singna hanthaba wakhal khanduna hanthana hingbagi mahut miyoi khudimakna fangliba right sing chap manana fangnaba honasi. Madutata Max na thamliba lisingani kuntrada laina asibu maru fangna muthatpa ngamgani haki mahakna makha taraduna laina asina naraba miyoi maraktasu yamna khudong chadaba chana thaknaba leitaba kaya leiriba sing asigi maru oina yenglaga nutritious support taunaba tonganba scheme ama puthoknaba honaragani haki. HIV mi masing handarappa na haiba HIV se to some extent akoina sokpa ngame protect toba ngame masidagi control to wakhan makhai ngame haibagi madik momentum do matu lakpa ore to momentum je je koi siri da khani na lekhu ya da bhai bita momentum ji hen yam na chen ba ko sagat patai adela khoi ne khali se ngasi to wi se amus ngasi ARTP se it is just the beginning machine na hawda ngai ri to machine loi ri na khuna le to ku ya da bhai bita ai isagi tangai fa da makhl ki duty ama mati responsibility mu lai yin haiba che every individual in this society must feel to want to only after that akoina akoi matik chama makal ki response matu la matung da total eradication la koi vision ama by 2030 da masi eradicate to sin haibe se masi phangna hona ba haibe se aso kun tangai batam kal pot ba amasu ngam godo buse matam du ngam ngani na khalai.
Numit asiga mari lainana class 5 dagi 8 faubagi amadi class 9 dagi 12 faubagi category ani thokna communities make the difference haiba theme gi makhada layekpa changdamnaba amasu pangthoki maduda makok mathang takraba mahiroi sing amadi lamda leiba ART center singda khwaidagi thabak fazana tawba center sing khangatuna achamba khudol posing ikai khumnabu utuna pikhi Nakalamaromda Manipur AIDS Control Society makhada leiriba tongan ba NGO singna ngasi Moreda World AIDS Day ga mari leinana More town manungda rally chatkre communities make the difference haiba theme da chatkiba rally adu More police ki SDPO L Mega Bernana More Trade Center mamangdagi lamthaki amadi rally aduda tongan ba NGO sing Organization for Salvation of Man DPU OSD New Generation na saruk yaduna More Gate number 2 gi Indo-Myanmar Friendship Gate fauba tongan ba playcar sing paiduna chatki masigi tungda Red Ribbon Campaign amasu chatuna lambida lakhiba miyoi kayada Red Ribbon gi best sing thetki ngasi malem gi tongan ba mafam singda pangthokna bagum Jiribam district ki oinasu World AIDS Day gi thoram tongan ba loop singna sinduna pangthokhi mapung oiba thoram oina cycle rally amasu Jiribam ki Babupara dagi horaga Samu Punbi Gularthol fauba chatki matungda Samu Punbi Community Hall da mapung oiba thoram pangthokhi Pangthokiba thoram aduda CWA Jiribam gi afaba volunteers singda pungning thogatpo oina khudol post sing khusinakhi athoiba mithunglen gi oiba warol piraduna Jiribam gi MLA Asap Udinna AIDS haiba laina asina naraba miyoi singda tongan ba meeting ama yengbiba amadi discriminate tawbibasi tawbidanaba honasi amadi aikhoi gi marakta tinaduna leiba matamda aikhoina chap manaba miyoi ba amagi minung siga loinana makhoibu loinabiba mathau tai haiki Nakalamaromda War on Drugs Association Jiribam amadi The New Incarnation Kalinagar Jiribam anina sinduna The New Incarnation gi Auditorium Hall da World AIDS Day gi thoram pangthoki Bharat ki awang nongpok state singda leriba miyam ki apambagi mayokta Bharat lengakna hauzik sathariba parliament mifamda suksoi soidana puthokuna pass sauna bahonariba citizenship amendment bill gi mayokta menpek na sansilakhiba khongjagi makha tarakpo oina ngasi menpek na mapung oiba thodang loduna Kwakaithil bazar da leba amuko gi office ta loop marifuni pan gi mihut sing yauna akhanaba mifam pangthoktuna tongan ba warep mari yanaba leitana lawkhre Warep Singh adudi menpek na Manipur yauna North East State pumbada CAB chanaba yaroi haibigi firep adu ngasigi mifamna amuk hana re-affirm tokhi CAB lisini tara mapan gi mayokta menpek na Manipur miyam ga loinana sangsiliba consolidation phase ki saruk ama oina naina mifam famduna North East State pumbada CAB chanaba yaroi haibigi khongjangasi makhata na changsinba Manipur gi Chief Minister na menpek ka unasi haiduna invite tawrakhiba si taramna okli CM ga unaba haibasi miyamna ayaba pire nana CAB Manipur da chanaba yaroi haibigi firep khanghalamba amadi matam gi oina athuba tangai fadaba fivamda menpek ki executive council na lawrakpa warip sing loop khudimak na sogatpa haibasini Miyam mifam adu loiraba tungda warip sing adu puraga ngasi nungthil Manipur ki Chief Minister ga menpek ki mihut singa unakhi menpek ki convener Yumnamcha Dilip Kumarna luchingba miyoi mapana saba kangbu aduna Chief Minister ga unaraba matung paumi singa unaba amada Yumnamcha Dilip Kumarna menpek ki oina North East CAB chana hanba yaroi haiba wafam adumag lengdana thamki Chief Minister gi maikaidigi Parliament CAB pass tawkhrabasu Manipur da bill asina sokhandana ba provision ama hapna ba state lenga ki maikaidigi center da draft tawduna thakre haiba yauna wafam kaya phongdorakhi adumoinamak center da tharakhiba copy adu fangba ngamdabana menpek ki firepta ahongba leite haiki Anoba Nagaland amagidamak Naga miyamna sem sabiro haina Nagaland gi governor oibada natana Naga Santi gi wari sanariba sigi interlocutor su oriba RN Ravina Naga miyam gi pukning fathakre Kohima district gi Kisamada leiba Naga Heritage Village sa pangthokiba numit tarani chupna chathagadaba Kunshuba Hornbill Festival isini taramapan ngasi haudokpagi thoramda athoiba mithunglen oikiba RN Ravina mahaki oiba warol piraduna Naga ki santi gi wari loisilakpaga loinana atenba matam ki manungda anoba Nagaland semlagani masida Naga miyam sawatsi amadi mating pangsinsi haiki bahang haiki ngasi Hornbill Festival haudokpagi mathakta Nagaland na statehood fangkiba numit amasuni Nagaland state semada achoba thodang loramba luchingba singsu ikai khumnaba utpadanatana mokhoigi
thongna adubusu thagatpa phongdokhi thoram aduda Nagaland ki Chief Minister Nephew Rio atai Minister MLA amadi state adugi tongan ba department singi makok thongba singsu saruk yakhi Governor RN Rabi na hongnabi matung ina senbung yaiduna festival adu hongdokhi amadi nat ki oiba jagoi isai utpana thoram ki mapung oiba saktam oikhi Thobal District ki Khangabokta leiba Wisdom Foundation ki boarding da leiba class 10 tamliba lakadariba HSLC exam su thagadariba mahiroi ama ngasi maina chingduna sire hairi misi adu chingnaningai oi haiduna miyamna irang hawraktuna school da thomjilakpada police na smoke bomb kaptuna tankhai khrei Laikhidraba mahiroi adugi mamingna MD Tariq Aziz atopaming scientist chahi taramanga apokpa MD Jamaruddin Kawi yaripok tulihal konjin laikai dagini Presna School Authority amadi police tagi fangba pauda laibak thiba thongdo asi ayupung tarakhar helakpa matamda oigani hairaduna mahiroi asina leiriba room asi maktada leibani Mahiroi asina mahaki furit suraga furit sing adu school berenda da yanduna fauna bahonabada mafam duda leiba electric tarada paisilubadagi maina chingbani mahakna maina chingliba mafam aduna tarada yotpi thaduna mai kotpagi mafam su leiramki khudak aduda mamanaba singna ising chaduna laikanaraba matung District Hospital da pukhatpada laikanaba ngamdana lekhidabani hairi nakalamoromda lekhidraba mahiroi adugi yumgi miyoi singnadi hospital gi doctor ga wari sanabada mahiroi asi hospital da asibak chang oina pukhalakhi haina phongdorakhi maram aduna misi asi chingnani oi haiki tungda khoisaunaraba miyamna school gi authority sing unanaba thomjilakhi amadi miyamna school gate namkhaina ba honarakpadagi police na smoke bomb kaptuna miyam adu tankhaiduna irang adu laksinki School asigi chahi parikya su hayengdagi haunaba matam lepkhrabani adubu ngasi numidang faubada mahiroi singi mama mapa sing laktuna boarding da leiriba mahiroi sing lauthokna khre hairi Paugi marakthana tenba break ama laguzari Takshila Institute, most trusted national brand with 27 centers pan India. 21 plus years experience in NEET G coaching. Highly qualified IITians, NITians and doctor as permanent faculties. 25,000 plus success stories in the past 21 years. Online, offline, doubt clearing session. Study materials designed by Takshila Research and Development Cell. Smart class with centralized live classes from head office at Delhi. 24 hours Wi-Fi campus. Brought to you by Heritage Convent at Thangwaiban DM College Road, Imphal. Contact number 600 944 5522. Another one in Nuaipa, government get Habama so in a Pangbayargan. ICS coaching center na 100% job, Pangabagitamakta guarantee Pedro Lali. India in a Saka Gitaba fighting machine in a Fangaleva, ICS coaching center in Falasohan. ICS ki thread over physics singdi, course Amakaki preparation to Viraga, Tungan department singi highway, banking, railway, post office, home, teaching, defense, court, highway singer cities that have a line of Pangalagan. ICS ki teaching method na. Minute Marie Nataga Manga Sangada question Singbu, second Ahum Nataga Marie the source of Bangamali. In Father Lariba, ICS Coaching Center to the boarding Kudong Chavu Tamzari. For details, please contact ICS Coaching Center Imphal, Kasamtong Hodam Lairak. Hello. Hello. Pakungama chalake. Chalune. Chahi amagi plan toge haradi. Oh, Pau Pambi Tabio. Okay. Chahi taragi plan toge haradi. Pambi Tabio. Chahi chamagi plan di. Ichabu Apava School Dam Haitam Hanbio. Icha kaina Apava School haidi. Lanai coaching to Bugia Wabale Hendaba,
school du da dum chang na coaching to honba Mama mapaga chap manana warak watembiba. gym aerobic dance football thangta Mamangda 12 exam ki topper su putokhraba. khwaidagi chawba nanba khwaidagi phaba school Last pakhong. Kari school no. Slopeland Public School khongjom chumabra Chumme yam khangi ko. yes only Slopeland Public School khongjom break imatung da taram nong chari makhataba pauda Taruk Shuba Assam Rifles amadi Imphal East Commando ki combined team na ngasi ayuk anganbada Haingang Police Station ki manung chanba Kwerengai Golai da frisking checking chathabada mioi ani AK-56 rifle ama kapa yariba AK-56 rifle gi maru marifu amadi AK-56 rifle gi magazine ahum ga konana fare hairi faraba mioi ani adudi Songthailam paite chahi kunthra manga apokpa Khamjamang paite Bukpi Village Thanglon Subdivision Churachandpur amadi Kumkhaison paite chahi kunmari apokpa Lamkhenthang paite Silomveng Bungmol Churachandpur dagini Thogdo asi matangda security force gi fangba pawgi matung inna mioi ani khulai puraga Dimapur dagi ngasi nongalamdaida Imphal Dimapur lambida lakadare haba akang napa paw ama fangbadagi Imphal East ki additional SP operations TH Krishna Tombi ki miying makhada 6 Assam Rifles e koigi Major Devtata Imphal East ki commando OC Inspector Fulchan amade Imphal East Commando in charge Inspector Rajib Khan luchingba 6 AR amade Imphal East Commando gi combined team amana ngasi ayu anganbada Koirengai Bazar mapada frisking checking chathaduna leiringai cherekta Sekmai Nilakuthi lambi romdagi silver machugi Toyota Innova number AS01AF 2199 yamna chingnaningai oba mawngda speed kana thauduna lakhi maduda combined team aduna khamna bahairubada tasinadana gari adu Mantri Pukri maikeida speed kana thoki combined team aduna khonglei thuna gari adu tanaduna khabam lamkhai chumbrei thong mapada fabangamkhi Makoibu wahang pahong chathabaga loinana makoina tonglakpa gari adu check chathabada hariba khulai sing adu gari ki mamang dashboard makhada lotuna thamlambadagi fagat pangam khibani sport inquiry chathabada hariba miui ani asi Dimapur dagi khusu khulai lokthoklaga Manipur gi mafam kayada khulai supply tawa miui singni haiba khangba ngambaga loinana faraba khulai amadi nongmai maru sing asisu Dimapur dagi Churachandpur puraklaga Churachandpur base UZ group amada sinana ba honarambani haiba khangba ngamlei thodo asiga mari lainana ngasi Imphal SP Imphal East ki conference hall da pangthokiba pawgi mifam amada SP Jogesh Chandra Haubizamna haikibada Sangai festival ga mari lainana Imphal gi maru oiba mafam singda security force na ahing nungthil naidana akanba section thorang lakhatli ngasi chathakiba operation asimang achoba mai pakpa amani makhata nasu asigumba aina yadaba thabak tawba miui singi mathakta police na leptana operation makhata na chathakigani haina mahakna haiki Sangai festival siga mari lainana Imphal East district sigi mafam ayambada akoi cut off point singda intensive frisking and checking tawduna dum lei aduna ngasi ayuk nongalamdai pung 3 da akoina reliable thajaba yaw pawm phangbadagi Imphal East commando amasung 6 Assam rifle na koigi Koirengai area general area da search and operation tawba matamda koi gari ama khamo yadabi thawkibada akoina madu Tanaraga Mantri Pukri Chumbrei Thong area da detain tawraga search tawba matamda AK-56 rifle lama magazine ani amasu aduga punna nongoi maru 80 loinana moidagi phanghi makoise khoigi arm sing ase Churachandpur Bungmol da leiba Jinjasen paiti koba mioi amana moi khulai sing ase lawrucho aina moina pura lakpa kanoni nongalandai gi sarak siraba tanjasta akhoi sigumba kaya ama hanasu tawre habe pawsi phungde akhoi security measures ase yam tightly kano tawraga lokhatjabani akhoi Imphal East district police na Jiribam district in Nungfauda Luhongba Chahi Fadribi Mau Nahama Chingnaningai Oba Maungda Siduna Leiramlei Laikhidrabi Mau Adu Jiribamgi Sonapurdaki Moibun Nesa Chahi Kun Mapuroiba Donu Mia Kawi Mahaki Asibak Chang Arang Ayu Anganbada Jiribamgi Nungfau Rubber Farm Dagi Funkibani Laikhidrabi Nesa Mahaki Mapuroibana Nupi Oibi Ikai Kumnaba Manghalaba Matung Mafam Aduda Hatlaga Hundoklamba Oiramba Yai Haina Tazanari Asibak Chang Police na Lokalaga Janims Hospital gi Miren Sangda Tamkray
ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯧꯈꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯇꯦꯂꯤꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯅ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯈꯤꯕꯗꯒꯤ ꯊꯥ 3ꯒꯤ ꯃꯃꯥꯡꯗꯒꯤ ꯔꯥꯁꯤꯗꯄꯨꯔꯗ ꯂꯩꯕ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯛꯈꯤꯕꯅꯤ Ngarang nungthil pung 4 rom taba matamda nap Thobal amadi Kakching Police ki apunba kangbuna Thobal District ki manung chanba tentha amadi Waithau Bazar dagi miyoi mari WY tablet lak amaga konana fare Police agi fangba pauna hai ahanba oina tentha dagi miyoi ani fagat pangamkhi faraba sing adudi Kakching Irum Mapal dagi Irengbam Somorchit atopaming Somo chahi kuntrani thoi apokpa lekhidraba Basanta amadi Kakching Wairi dagi Saugaizam Rohit apokpa Syam Chandra kawi makhoi ani dagi WY tablet lak ama fagat pangamkhi makhata na makhoi ani bu wahang pahu chathabada atopa miyoi ani amasu chenai haiba khangba ngambadi makhata na miyoi ani adusu numidang pung 5 makhairom taba matamda Waithau Bazar dagi fagat pangamkhi faraba sing aduna Lilong Haino khongdagi MD Ayub Khan Ayub Sa chahi kuntra apokpa lekhidraba Ramijudin amadi Lilong Tolen Khuldagi MD Jakir chahi kun apokpa lekhidraba MD Faijudin kawi hairi Rotary Club of Imphal gi Community Service ki makhada ngasi mong sangai da leiba All S Home da chana thakna polam sing yauna blanket amadi maitan sing mateng pangkhre ngasi tengbang polam sing khusinabagi thoram aduda Rotary Club of Imphal gi President W Rabichandrana Community Service Project ki makhada tongan ba Children Home Orphan Home amadi All S Home singi yaifanabagi damak ngasi gi polam sing asi mateng pibani makhata na December tha asida medical camp sing pangthoktuna disease prevention man ama oina observe tawgani haiki Rotary Club ki andak sahi ki oina makha tarakpada koina andak ki thasi marwaina December thasi koina disease prevention man toina koina observe tawi masigi mari leinana koina AS ki maramda ngasi program su Carmel Jyoti ta koi sathar loinana la kadori ba December ki aroi ba chayol da koi medical camp na chingma koi tongan ba disease prevention ki maramda koi pangthok sakani to NSCN IM amadi Government of India ki Framework Agreement na Manipur ki integrity amasong administration da sohan bayaroi haiba dabi tawduna Manipur State Yoga Association BST PYS Manipur Peravidya Yoga Sangstha Manipur unit na puna sinduna ngasi kai samthong bazar da Jackson mifam chathakre ngasi gi mifam adu da saruk yakiba Patanjali Yoga Samiti gi President Khetrimayum Gopendrana All Manipur Yoga Sangsthan pumnamak asi pumlaga ngasi Manipur da thengnariba issue singi marakta ama oriba Naga Santi gi wari shin purakpa matamda Territorial Council semna bo honarakpa si yaba ngamloi amade CABSC chana hanbiganu haiduna kokomi bu sogatuna mifam asi pangthokpani haiki amatagi Manipur semba yahanbiganu loina na Manipur da Citizen Amendment Bill chanahan biganu haiba wakhalon sidanga se Manipur Yoga Association Bharat Swabiman Trust Patanjali Yoga Samiti Niti Ayog amadi Manipur da leiriba Yoga Association Society amadi group mayam si pullaga aikoina sigumba kokomina changseliba khongjang asida aikoi punamakna amatda waina saruk yaminaba haiba wakhalon sida aikoi changsin aikoi gi Kumbi Kendra bu hena chakhot maikaida puraknabagi pandamda haudokhiba Kumbi Kendra Development Committee gi chahi tara surapagi mapok kumon thoram Manipur gi housing oriba fibam gi matangda khana nainabagi mifam amaga loidana Kumbi Awang High School campus sa ngasi committee asina sinduna pangthokrai Thoram aduda wangang lutuna kokomi gi assistant coordinator Khuraizam Athobana Manipur gi tongan ba lining laison kaya changsilaktuna liglam khara kaikhiba du Tasin Khomjilingai Chairakta NSCN IM gi Luchingba Muibana Manipur amuk thugaina ba honarakli Masina lamdam asida yamna tangdu laita da ba fibam amada leiri aduna aikhoi punna amaga lingzen manaba apunbagi pangal sagatpa mathautai haiki Ami Maidogi General Secretary MD Faruruddin Sekna organization asigi lam
योंथोक्लमले हाइना चटखिबा नवंबर 18 मसाना मसाबु अमीमाइदोगी प्रेसिडेंट नि हाइजबा एमडी अजीजु रहमाना पाउचे खरदा हाइखिबादु युमफम याउदबनी नुमित निनी की मनुंगदा सेंगदोरक्त्रबदी आइनगी ओइबा थबक लौखलगनी हाइना ऑर्गेनाइजेशन असिगी जनरल सेक्रेटरी ना हाइख्रे ngasi मेजोर खुलदा पांगथोपा पाउमी सिंगा उनाबा मदा महाकना मखा तारादुना हारिबा मियोय असि हानागी थौ पुरमलगा मतम क्यागी ममांगदगी ऑर्गेनाइजेशन असिगी जनरल बॉडी मिफम कयादा कौरुबदा लाखिद्रबा मियोयनी ऑर्गेनाइजेशन की नियम की मतुंग इना अनौबा प्रेसिडेंट खंदुना थबक थौरम कया पाइखत्ख्रे चटखिबा नवंबर 18 महाकना पाउमी सिंगदा फोंदोखिबा वाफम अदु अरानबा युमफम याउदबा वाफमनी लम अदु ऑर्गेनाइजेशन असिगी प्रेसिडेंट मसामकना बेंगुन बाजार बोर्ड डेवलपमेंट कमिटी दा लमदम अदुगी चाउखत थौरांगी ओइना सिजननबा पीखिबनी मदुदा महाकना करिगुंबा मखल अमतगी मरी लेनदे वाफम असदा महाकना नुमित निनी की मनुंगदा मियाम खंगना सेंगदोरक्त्रबदी आइनगी ओइबा थबक लौखलगनी हाइना फोंदोखि हारिबा मोहम्मद अब्दुल मलिक बुयामय मसिना प्रेस स्टेटमेंट अमदी मीडियागी थोंदा महाकना थमखिबा वाफम अदुददी यामना लानबा हाइजिनबा ओना तैनबा युमफम याउदबा वाफमदा महाकना मियाम अपंग सिबा मियाम द नमथाक तौबा चलाकी ओइबा वाफम खरा संदोगा महाकी ओइजबा थिननागी दमक मियाम द उसाइबदे मदो कैदौनुंदा अमीमाइदुगी ऑर्गेनाइजेशनना याबंगम लोय करिगुंबा महाकना थमखिबा सिगुमलबा असोइबा अरानबा महाकी वाफम असे पुंगफम असिदगी पुंग निफुनि पानगी मनुंगदा महाकना सेंदोरक्तबा तारगदी महाकी मथक्ता अकनबा लीगल सुट तौरगनी हाइना ngasiगी प्रेस एंड इलेक्ट्रॉनिक मीडिया गी टीमदा थोंगदा निसिंजरी पाउगी मरथन आतिम ब्रेक अमा मुलुकजरी Takshila Institute, most trusted national brand with 27 centers span India. 21 plus years experience in NEET G coaching. Highly qualified IITians, NITians and doctor as permanent faculties. 25,000 plus success stories in the past 21 years. Online, offline, doubt clearing session. Study materials designed by Takshila Research and Development Cell. Smart class with centralized live classes from head office at Delhi. 24 hours Wi-Fi campus. Brought to you by Heritage Convent at Thangwaiban DM College Road, Imphal. Contact number 6009445522. ब्रेक की मतंग ताराम नौचरी मखाताबा पाउ पिजरी इम्फाल वेस्ट डिस्ट्रिक्ट पुलिस कमांडो की कांपुना कोंगबा खेत्री लेकाइदगी ngasi ayuk pripa ki lanmi ama fare hari faraba lanmi adu lekai adumaktadagi h nongkhomba chahi 98 apokpa chandrakala kawi mahakumja lisingani marida loop aduda yawbaga loinana thangjing chingi area da train tawraba miyoini kumja lisingani manga da su police na faruba misakni hairi मणिपुर की सनापति डिस्ट्रिक्ट की नागालैंड स्टेट का ताइनबा तुंगजोई विलेज की बाउंड्री मयादा नागालैंड साइट की लम खोपचिलकपगा मरी लेनना ngasi मणिपुर सरकार की हाना सेमख्रबा मणिपुर नागालैंड बाउंड्रीज डिस्प्यूट येंगसिनबा कमिटी की चेयरमैन ओरिबा रेवेन्यू मिनिस्टर एल दिखो कैफ एंड पीडी मिनिस्टर करम श्याम अमदी टीडी मिनिस्टर काइसी सनापति डिस्ट्रिक्ट की डीसी एसपी अमदी उखरुल एडीजीपी लॉ एंड ऑर्डर काइलुन याउना टीम अमना ngasi मफम अदुदा चतुना येंगसिनख्रे हाइरी
Maitai Pangal Miyambu Lana Wanba Yaba Mawongda, Kuman Lampak Men Stadium gi Awanglom Thangba Nakal gi Walda, International Day Against Drug Abuse and Illicit Trafficking, Listing ani Taramapan Hariba Thimasigi, Wall Poster Tauramba Painting Sing Ngasi Ayupung Nipan Tavada, MMWO Headquarter gi Thomi Singna Yaning the Bofungdoktuna, Media Person Singi Mamangda, Thauthi Taisin Kray, Hiramasiga Mari Lainana, Athuba matamda miyamda sengdorakadabani asigumba stereotype ki thawong asi kanagumbana makhatana tawraklabadi MMWO na khangduna khak leithokloi haiki ngasi Widows and Orphan Resource Development Trust ki makada Brilliant Club Samusang na sinduna Nauremthong Samusangi akoibada leiriba mafam singdaki mapuroi bakaina khrabi Widow Marifuda Trust ki maikaidagi achamba khudol pot pibagi thauramama ngasi Nauremthong Samusang Community Hall da pangthokrai Tauramaduga Mari Lainana Widows and Orphan Resource Development Trust ki author and Gunindrona Trust asi haukiba chahi lisingni tara tarukta linkhatkibani lisingni tara taretagi hauduna tongan ba district singda leriba widow singda leptana angamba mateng pangduna lakli makhatana su pangkhigani loinana Sendo Yaudabi loan su widow singda lakadoriba chahi lisingani kundagi pinaba thaurang loire haki Ngarang numidang Arunachal Pradesh ki tongan ba mafamda Assam Rifles ka khudthokna bagi thodokta NSCNR amadi NSCNIM gi kedar amamam lekhidrei Pau asina hai ahanba thodok oina ngarang numidang wairam pung 5 rom taba matamda Arunachal Pradesh ki Changlang district ki manung chanba Ol Changlang da 9 Shuba AR gi kangbuna NSCNR gi kangbuga khudthokna khi thodo aduda lekhidraba loop adugi captain ki mamingna akham changkawi thodok thofam dagi AK47 rifle ama sel oina lupa lising tara manga fagat pangamle hairi thodo aduga ikan kanadana district adumaki kankap khul dasu AR ga NSCNIM gi lanmi singa amuk khuthokna khi madudasu IM gi lanmi ama hatkre hairi Leiba asigi oina education gi lamda kathokpaga loinana lawriba thodang kaya dubo sakhangladuna chahi asigi oina National Education Icon Award EIA Kanchipurda leiba IPS ki founder principal Asem Kennedy da kusinaraklei Award asi ngasi leiba asigi puwari da khwaidagi chauna Guwahati ki Monte Cristo Banqueta film star Urmilana athoiba mithunglen oithuna pangthokpa thoram amada kusinarakhibani Kennedy Kairao Kendra gi manung chanba kyamgai maning lekai da leiba leikhidraba ibom cha amadi Hemabati gi machanupani Germany gi International Peace University na Morangthem Sushil Kumar da Social Work lamda doctorate pirakrei mahakna human trafficking gi victim oirabi amadi wakhal tadraba mioi singi damang haukiba chahi tara asida kathokpaga loinana laurakhiba thodang kaya dubu sakhangladuna degree asi ngarang Pondicherry da leiba Senba Hotel and Convention Center da pangthokiba convocation and award ceremony da khusinarakhibani Mahak Thawal District ki Wangjing Bazar da leiba Lekhidraba M Okendro amadi Binodini aniki machanupani The Science Unit Department of Education as Government of Manipur na sinduna Science and Technology for Sustainable Development haiba timda numit mangani chupna chatharakhiba taramathoishiba State Level Science Mathematics and Environment Exhibition for Children lisingni taramapan ngasi TG Higher Secondary School Imphal da loishinbagi thoram pangthokrai thoram aduda Chief Guest okiba Education as ki Commissioner RK Raghumani Singhna Science Exhibition pangthokpasina angang singda Miyoi kayaga interact tawba ngamnaba platform ama pibani amadi lairik tamba haibasi faklang marina question ba ka manungda iba paba khakta nate makhal makha kayagi experience tagi lakpa gyan lausing mayam amasu laushin gadabani science haibasi miyoi bagi khudolni hauze thengnariba global warming gi issue sing thau marang kaina fangdaba kaya asi science ki mateng na pumnamak thengnagadoribani haiba yauna wafam kaya fongdoki Tharamgi saruk amo oina tongan bahiram kayada makok mathang taraba singda mana mathum sing kenthokhi Science has transformed the whole world. It has given comfortable life to us. It has given different ways of luxuries in life. Again, it has been a blessing to human being. Science has been a blessing to human being.
lamdam asi chawhatpada lenga khakta natana miyam ki mateng su yamna maru oi haina Manipur Pollution Control Board ki chairman su oriba Oinam Kendra ki MLA El Radha Kishore na phongdokrai wafam asi ngarang sabka yojna sabka bikas haiba wakhalonda gram panchayat ki chahi ki paikhat kadaba plan sing finalization taunabagi kaino gram panchayat ki office ta ngarang pangthokpa GPSC ki second gram sabada athoiba mithunglen gi warol da phongdokhibani mahangna makha taraduna social worker sing organization sing asina laingak na miyam ki hakchang fanaba amadi semitlon fagat hanaba pakhaliba thorang singda mateng pangsin biraba matamda chawkhat lambida khumang chawsinba ngamgadawribani haki thoramgi saruk amo oina kaino gram panchayat na 14 Suba Finance Commission lisini taratare taranipan ki second installment ki makhada nauna saba water ATM amasu Radha Kishore sangaki Department sing sina paikali ba thabak sing si praja da yobra beneficiary da direct phangbra right beneficiary khan mangambra atre hargana masigi lapse sing si kari no hai badu government asina kone jabani koi daily ba lamdam sigi mi sing sina lamdam sigi maira pai bina lamdam sigi youth singna lamdam sigi social worker singna mating pangsin ba change ba United Youth Development Committee Wabagai Assembly Constituency na sinduna miyam da tengbang polam yenthokpa amadi nongmagi oiba volleyball exhibition ama ngasi irong khunau da pangthokrai thauram aduda Hayal Hengon GP gi Pradhan MD Sikandar Ali Mayang Imphal Municipal Council gi Chairperson Asem Radhamani Devi UYDC WAC gi convener su oriba social worker MD Riyajuddin Aribam social worker Habibur Rahman social worker MD Abdul Sahamad Social worker MD Sakir Ahmad na chingba miyoi singna athoiba lengbirapa sing oina saruk yakhi thauram aduda Wabagai Kendra gi manung chanba polling manga dagi khangalaba ahal chahum yankhaida ningthamgi khudol tamkhi ngasigi volleyball exhibition aduda Manipur Police Sports Club amadi Territorial Army Sports Club anina sanakhi Paugi marathana break amatanga lauzari Good afternoon, ma'am. Hi. Wedding sets khara yenge. Sure, ma'am. Sigi seti anu yorokuni, ma'am. Yengbiyo. Je. Sisam phazadro. Sisam phazadro je. Yam elegance ui. Mobile furniture na wedding season asigi oina discount up to 30% ki khudong chaw pijari. Hai, disi parsia. Bhaiya je. Say booking to sender. Break matung da taram no chari Lilong Arabti da tongan ba ima ibel sing yauna ningo sing chako bagi thoram ama ngasi Arabti maning lekai community hall da pangthokrai Lilong Thobal Municipal Council gi ward number 8 ki councillor amadi member sing na sinduna pangthokiba thoram aduda ward asigi councillor Basir Rama amadi member sing Tas Ahmad Ti Sanahal Mangang amasung ward asida leiriba Maitei Ningol amadi Pangal Ningol sing yauna Ningol Chahum romda saruk yakhi Ningol Chako bagi thoramga mari leinana Sanahal Mangang na haikibada chahi amagi manungda hiyangai thada amuktang pangthokpa Ningol oibi singi Ningol Chako baga mari leinana ward asida leiminariba tongan ba kangrup ki Ningol singa amata oina nungsinabagi pandamda Ningol Chako bagi program asi pangthokpani haiki Muhammad Nagaman Latif na sinduna hokiba November 12 kunmanga fauba Maharashtra gi The Club Mumbai da pangthokiba Mrs Icon Award Mrs Icon World da India ki mahut sinduna saruk yakibe lamdam asigi ningol Rina Pebam na Mrs Icon World lisingni tramapan amade Mrs Iconic Best National Costume ki title laurakrai award asi sangnaraba designer Rohit Barmana Kusinaki Amaromda Mahaki National Costume adu Arvind Tonjamna design tokibani Rina Pebam Imphal District ki manung chanba Khurai Laishram Lekai dagini Panba yabadi mahak mamangdasu Mrs India International Mrs International Beauty Queen amadi Beauty with Purpose ki title su Laura Krabi model amani Hausi amuk sanabagi pau phambigani
अहुमलक शुबा खेलो इंडिया यूथ गेम्स लाकदोरिबा चाही लिसिंग अनि कुनगी जनवरी की तरादगी कुनहुमदोई फाउबा गुवाहाटी की तोंगान तोंगानबा मफमसिंगदा पांगथोकलगनी हाइना आसाम की चीफ मिनिस्टर सर्बानंदा सोनोवालना फोंदोखरै वफम असि ngarang कर्मावीर नवीन चंद्र बोर्डोलोई इंडोर स्टेडियम दा पांगथोकपा गेम्स असigi जर्सी गेम्स मास्कॉट अमदी थीम सॉन्ग लॉन्च तौबगी थौरमदा फोंदोखिबनी गेम्स असिदा साइक्लिंग अमदी लॉन बॉल्स यावगनी हाइरी हौखिबा नवंबर की तांग कुनमंगा ngakpigani haukiba November ki tang kunmanga dagi kunmapan fauba Kolkata gi Sol Lake Stadium da pangthokiba 18 shuba Sub Junior National Wushu Championship liksini 18 da saruk yaruba Bishnupur District Wushu Association gi Sanaroi Sing Association gi thomi sing amadi Sanaroi sing gi imung manung gi miyoi sing na harau taramna okrai Championship aduda Bishnupur District Wushu Association gi Sanaroi nipa na saruk yakhe makhoi gi manungda ithai laikhong dagi PH Tomthin ngan bina KG Yangkhaini thogi kanglupta gold ithai wapokpi dagi S Roshan KG nifuni thogi kanglupta silver aduga Taubul dagi H Bhumika apokpa Rameshwar na KG nifuni thoida bronze medal sing fangbang ngamkhe Tomthin ngan bi amadi Roshan ithai wapokpi da leiba Ibetombi Memorial Wushu Academy da tamba A Syamchan gi makha da sanarakibani A Syamchan da su sanaroi singna lai pareng sibiduna ikai khumnaba utke Academy asigi founder su oriba aduga Bishnupur Wushu Association ki president A Syamchana Bishnupur district ki oina sanaroi ahumna medal lawrakpa ngamlakpasi district asigi achoba mai pakpa amani haina nungai ba phongdokhi district ki mini pan chatpagi manungda medal ahum phange gold medal ama silver medal ama bronze medal ama gold ngai am chawba mai pakpa ma oikhre khoi gi Bishnupur district Wushu Association gi oina yamna khoi nungai ba yamna afaba mai pakpa ma oikhre ngasi nungthil phong ki ba pause singda kari kari maru ba pau yok ki bage habdu meyam puna ming taminasi Kanglai Paki Maira ISIBS ka sagon aduna hingliba singda nutrition support pi da scheme ama puthok na ba khotnaragani nongmai lalon ma mioi ani AK56 rifle amadi magazine ni kona na fare man pack na CAB gi matang da lup marfu ni pan gi loin nimpham pangthok khre Manipur amasung Nagaland ani gi sayet dari balam gi film junction khre Kangla Faw lising ani kuntra faw da es muthat na pandam thamli Jayanta es muthat na NGO singna kan na chen songba tawriwa puling thogali Radeshyam NPP na kep ki mayok to warep lokre NE gi miam ngak senaba akan ba major lokhat pamathau tai sangma zoge association na section mi pham pham duna protest tokre combined team na nongmai lalon ba ani khulai kona na fare NRC daibak sin ba thungna satnagani Rasnat Pauzel minister gi team na Tongjoi amasung Nagaland board gi chet ni pham sing yang sin khre mioi ani dagi AK rifle ama yamlo maru amadi gari fare Manipur da su World S Day thoram pangthokre accident dagi kannaba awareness pangthokre manaba Manipur lenga ki team amana Tongjoi amasung Nagaland border gi say ne mafam sing yang sin khre Home Minister na Manipur gi CSO sing gok na ba hijakre biren Manipur ka na ba close ama happy na ba Amit Shah da hijakre Lilong Arab ti ningol sing musako bui thoram pangthokre Wushu Sanoi sing okre Pandam World S Day ki thoram park na pangthokre kumjali sing ni kuntra fawi manungda Manipur dagi S ki lena pumut muthat na pandam thamli Jayanta Kumar nongmai lalon ma mioi ani nongmai kona na fare Lilong Arab ti ningol singbu sakobui thoram pangthokre haubai mai thabi thong thingna khongthang lobuk da numidang athengba da maram sadan leibiganu lewa Loisilak pada maru bapa amuka na pizari Tupuldagi Imphal fawbagi manungda leiba railway ki tunnel number 7 kumja lising ani kunhumdoi da Manipur da rail yoholagani haibagi thazaba piramlei HIV/AIDS ka loinaduna hingliba lairaba singi yenglaga nutritious support taunaba tonganba scheme puthoknaba hotnaragani haina Minister L Jantakumar na haikrai Manpack amasung loop marifu nipan gi mifamna warep mari lokre Chief Minister ga unaduna warip sing khangankrai
Anauba Nagaland amagidamak sem sabiro haina RN Rabina Naga miyamgi pukning fathakray. Ngasigi oinadi TOMTV na pizaba Manipuri paung loizare miyeng tabiri basingbo amukana khurumjari.